Akaswani Imphal, Ningthoukhongjam Suni na pau pazari, ahanbada maroiba pau. Bharatamadi Myanmar gi kilometer 494 sangba ngamkhai paring sambal khaba gi thabok paikhatnaba kendra gi mantri mandol na ayaba pikre. Imphal East ki Andro Village bu lebaga sigi oina heritage category da best tourism village oina khalakle amasong Haryana Vidhan Sabha mikhal ga mari leinana Congress President Malik Arjun Kharge na ngarang dol gi manifesto phongkhre. Bharatamadi Myanmar gi kilometer 494 sangba ngamkhai paring sambal khaba gi thabak paikhatnaba kendra gi mantri mandol na ayaba pikre. Thaurang asi lupa koti 138 changna paikhat kadabani. Bharat Myanmar ngamkhai paring asi Manipur, Mizoram, Nagaland amasung Arunachal Pradesh ka lonariba maphamni. Haujik phabuda ngamkhai paring asi da Manipur gi More da kilometer 10 da sambal khaba gi thabak loikre. Makhatana kilometer 12 sangba ngamkhai paring da sambal khaba gi thabak sathari. Manipur da thokliba irang asi lakshinaba security force na chingamasung tampaki jila singi chingnaba mafam sing da thibu humbagi thabak leptana chathari. Manipur Police Control Room gi cherolamana hai Thoubal District Police amadi BSF ki apunba kangbu amana ngarang Thoubal Police Station gi manung chanba Thoubal Moijing Lengmoijing gi akoiba mafam sing da thibu humbagi thabak chathaki. Bisnupur, Tenglopal, None, Imphal West, Surachandpur, Kakching, Sandel, Kangpokpi, Tamenglong, Senapati amadi Jiribam gi tongan mafam singdasu security force ki apunba kangbu na thibu humbagi thabak chathaki maduda mipha mipun amadi khuju khulai phabagi pau leite. Amaromda Jiribam Police Station gi manung chana leiba Mobungkhul gi maikaida ngarang numijung ba pung 12 rom taba matamda sakhangdaba singna nongmai round khara kapsilaki loinana numidang pung 8 minute 10 rom tabada Matamdu su saijang kullomdagi mobung tamna nongmai kapsilaki maduda Jiribam Police amadi CRPF ki maikaidagi su handuna nakalani gi marakta numidang pung 4 makhai phawba khut thoknaki adumoinamak thaudok aduda misimina amadi asokapan yawbagi pawdi leite haire. Rajya sida irang sagatpada pungning thawgatpani haiba mioi ama police na phare. Mukhyamantri Nongthombam Birenna maki social media da post amada hai Sangvidhan piriba right to freedom of speech asi lengang ikai khumnai adubu hariba right to digital platform da lana sizinaba lamdam asida irang thoonna bu honarakpasing yengduna leiroi mahangna hai miyamna social media bu afaba achumba lambida daitelena sizinabiu lamdam asida santi poroknaba amadi apunbagi saktam ama sagatpada achobu thaudang lobiu hainasu appeal tawri. Assam Rifles na Imphal West Zilla gi Khumbongdagi linna chikpa nupa macha ama layengduna fahankre angang adugi phibam phagalaba matungda Kaithal Manbi Garrison da leiba Assam Rifles ki unit hospital dagi discharge tokre hari. Amaromda Assam Rifles na hojik rajya sigi oiriba iranga sigi marakta rajya sigi naha kayabu skill development program sing pangthoktuna naha singbu thabak phangankre. Rajya sigi hagolagliba naha yangkhai nipat lebak asigi tongan mafam singda leiba hotel singda thabak phangankre. Bisnupur amasung Tenglopal Jilla da World Bamboo Day gi thauram pangthokre thauram sing aduda wana saba polam kaya putoktuna miyamda utkhi. Maragasida IGR South ki makada Assam Rifles na chinduna Chandel Jilla gi Lamphau Pasada leiba Don Bosco School da hockey sanabada changba masak matum sing yenthokre. Imphal Jilla gi manung chanba Andro Village bu lebagasi gi oina heritage category da best tourism village oina khalakre. Tourism Mantraloy gi meeting makada pangthokpa best tourism village competition gi heritage category da Andro bu best tourism village oina khalakibani. Kendra Sarkar gi tourism gi joint director general Arun Srivastava Manipur Sarkar gi tourism commissioner Divesh Dewal da aiba cherol thadun wapamasi khangalakpani. Best Tourism Village ki mana asi thasi kuntareta Naidali da pangthokadaba World Tourism Day da yenthokani. Best Tourism Village competition asi nat chanabi mausagi pothok sing punsi mahing amadi kanglup ki oiba chanabi yokhatuna thambada yumpham oiduna pangthokibani. Rajya Sarkar gi handloom amasung handicraft vibhag na internally displaced person IDP sing na saba pothok sing panthoi behind the ming thonduna miyamda fangalagani. Mukhyamantri gi social media da thagatba post amada hai IDP sing na puthokliba akhanaba beka sida tangai padaba polam sing dhup sapon dishwash detergent candle amadi washroom sengbada sizinaba polam kaya amasu yauri. Sarkar na lokholakliba khongthang asina local artisan sing pungning thogatpada natana IDP sing gi punsi mahingdasu chauna mating oiragani. Miyamna su makhoi gi pothok sing asi leibiduna pungning thogatpiu haina Mukhyamantri na appeal tawri. Pawgi marak thetna atanba break ama
मियाम गिदमक बबिना हॉस्पिटल ना तोंगान तोंगान बे स्पेशलिटी कुंड ओपीडी हौजरे टॉप स्पेशलिस्ट कुंथ्रा मरी की एक्सपर्ट कंसल्टेशन के लोइनना अडोम की हक्सेल गिदमक वानिंगाई लेट्रे शेड्यूल अमदी अहेनब इंफॉर्मेशन गिदमक 6909390666 नत्रगा टोल फ्री नंबर 180034533811 द कॉल तौबिरउ लेटेस्ट अपडेट गिदमक www.babinahospital.com अमदी सोशल मीडिया द फॉलो तौबियु Babina Hospital, where hope meets compassion. ताबिरिबा पावसी आकाशवाणी इम्फाल दगिनी हरियाणा विधानसभा मिखल मरी लेना कांग्रेस प्रेसिडेंट मल्लिक अर्जुन खड़गे ngarang dol gi manifesto फोंग्रे नई दिल्ली दा लेबा dol gi headquarters da manifesto du फोंगलदुना श्री खड़गे ना हाई manifesto असिदा लौमी सिंगदा minimum support price फंगनबा इमुंग खुदिंग दा electricity unit चहुम फंगनबा नौना थबक लाख अनि लौबा अमदी हानदिगी चनरम पेंशन स्कीम अमु हिंगदहनबा यावरी श्री खड़गे ना हाई नुपी सिंगदा था खुदिंगी लुपा लिसिंग अनि पीबगी थौरांगसु manifesto असिदा यावरी LPG gas cylinder amada lupa changa changa da phangan bagi amasung divyang sing senior citizen amadi lukhrabi sing da thagi pension oina lupa listing taruk taruk pigani ngasi phongba pausi singi maroiba pausingi damak hauzik Mangsatabam Premananda leri Premananda Thagachari Suni Leibag asida matam amata da mikhal pangtokpagi recommendation Union Cabinet ayawa pikhibagi pau lupa koti lising kunthama thui changna Indo Myanmar ngamkhai paring sambal khabagi pau amadi Rims Hospital da like another kibi sanjita lekhidabi pau ngasi phongba pausi singda maroi pau oina phongli One Nation One Election Union Cabinet ayaba pikhibagi pau asi Sanga Express Manipuri Sana Leibag Manipur News People's Chronicle Pongnafam Ganfu Mail Hills Hornbill Express Imphal Free Press amadi Manipur Mail da ahanba amadi ani sub headline tawduna phongli pau asi Sana Leibag da One Nation One Election ki panel report cabinet na ayaba pikre haina headline galoina na One Nation One election ki thausil asi chahi manga gi manungda chanaba hogani haiba Griha Mantri Amit Shah gi wafam ahan be headline tawduna phongli pawna famdana Union Cabinet na mikhal matam amata da pangthokpagi recommendation ayaba pikre tangkak ani thokna mikhal pangthokpa government kairabadi term adugi lemhoriba chahi adu khaktamak mikhal tawduna puhanba yauri haina ani sub headline tawduna phongli lupa koti lising kunthama thoi changna Indo Myanmar ngamkhai paring sambal khabagi pawasi Sanga Express Manipuri da ani sub headline tawri Pawasi Manipur News Sana Leibag People's Chronicle Sanga Express English Edition Naharol gi thodang amadi Huyenlan Pauda ahanba lamaida headline tawduna phongba thengnari Pawasi Huyenlan Pauda India lenga ki border fencing cookie sing taba ngamkhai paring sing sambal khaba lekhi gadawri bra haina headline tawduna phongli Sana Leibag ta Pawasi maitai da landaragli ba cookie sing na taba mafam da fencing khan khidre lan yaw da naga sing na khunda mafam da sambal khana khangan kre haina ani sub headline tawri Rims Hospital da like another kibi sanjita lekhidawi pawasi ayama pawsi singi ahamba lamai da phongba thengnari Manipur News da like another kibi sanjita lekhidre laingangna athobi mingthol pikre haina headline tawri People's Chronicle da Chinkuki narco terrorist singa lanthengnari ba asi phurup pumbagi yaifanabani haiba UCM gi wafam ahanbe headline tawri UCM gi pawasi naharol gi thodang da Manipur gi puwari lana isinaba honariba security force officer singi mathakta aing gi thabak lokhalagani haina headline tawri Imphal Free Press da mitai amasung kuki frup ani gi marakta wari sabagi mamita de haiba Congress gi wafam ani sub headline tawri Congress gi pawasi ayamba pawsi singda tongan tongan ba headline tawduna phongba thengnari pawsi Sanga Express English da MPCC na Prime Minister Narendra Modi bu Manipur da langnaba button toromle haina headline tawri Ichel Express da India gi ahanba monkeypox case ama Kerala da confirm tawri haiba paw ahanba lamai headline tawri NEET qualified oiraba candidate sing the ST reservation pibagi matang da All Naga Students Association Manipur na CM da memorandum pisin kre haiba paw Tamilong Times da ahanba headline tawri pawsi Hills Hornbill Express da su ahanba headline tawduna phongli Amur Falcon ngak senaba district magistrate Tamenglong na satan bada athingba thamkhibagi pawsi Ganfu Mail gi ahanba headline oiri Suni Thagachari Premananda aroibada maroiba paw amuk Bharadamadi Myanmar gi kilometer lising ma chatruk nipum doi sang bangam khai paring khambal khabagi thabak paikhatnaba kendra gi mantri mandol na ayaba pikre Imphal ki Andro village bulebagasi gi oina heritage category the best tourism village oina khalakle amasung Haryana Vidhan Sabha mikal ga mari leina Congress President Malik Arjun Kharge na ngarang dol gi manifesto phongkre pauloi